पाउचेद युमफम ओइबा मरुइबा पाउ खरा अपडेट तौजरी पार्टी की मनुंग द मत खेनरकपदगी पौरिबा फम थादोलगे आइखिबने कांग्रेस दगी तोकपदि लेते के.एस. रतन मणिपुर प्रदेश कांग्रेस कमिटी MPCC की इमुंग मनुंग की ओइबा वखलोद पेंदबा लेबदगी कमिटी असिगी पुरिबा फमसिंग असिदगे थादोलगे आइखिबने कांग्रेस पार्टी की प्राइमरी मेंबरशिप दगी तोकलगे आइखिबा लेते आइना MPCC की वाइस प्रेसिडेंट ओइबा एक्स मिनिस्टर डॉक्टर के.एस. रतन कुमार फोंदोखरे ngasi imphal ki BT road ta leiba congress bhavan ta pangthokiba pawgi mifam amada ex minister dr K.S. Ratan Kumar na wafam asi phongthoki bane man hai mag MPCC ki vice president oibada nantana media committee ki chairman de jingba pham kya puduna lagle bane adu mag na puri ba pham jing asi kamari lenna penda ba thengna ke wafam asi di party asi ki imung manung ki oiba wafam ni thengna ri ba penda ba sing aduna maram oraga mag na puri ba pham jing adu thaduk charage hai ke bane Mahana makata na hai media da mahana Congress da kito ulag atopa party da jauna na ba thorang tawre hai beresing pa pau phong lag libasi aran ba wafam ne ma Congress ki primary membership da kito palaitri ana suseng doke mahana hadak lawrak liba firip asi ki matang da Congress ki losing ba Rahul Gandhi Bhaktha Sarandas Jairam Ramesh Congress party legislature ki losing ba o ibu bigaso wari chanatu no wakal taminare hausik laiba issue asi da party asi ki manung da laiba issue ne ibong manung ki oiba thabak thoram singda pat khena bagi wafam ni han somang na makha tana phangdoke nagalam da Ratan Kumar na JDU da yauragani harpadagi mahpo okna na thorang toramle hangkan pau mai infal kendragi MLA oramba ex minister Dr. K.S. Ratan Kumar na JDU ki national coordinator da party asida yauragani aina pau phawna bagi madungi da mahana party asida yaurpada taramna okna bagi thorang toram labane adu ex minister Ratan Kumar na karamba film dagi wakal hongkibano aiba khangdi aina JDU Manipur ki state president ti hangkan fauna phangdokre ngasi JDU ki office ta pangthokiba pawgi mifam amada wafam ase phangdokladuna hangkan fauna makatan aikibade Dr. K.S. Ratan Kumar ki apokpa laikitraba amutombi asi janata dal da mere poiduna ka khraba socialist ki mioi amane magbo igai khumnabu oina Ratan Kumar na party sta sanglakpa matamda party asina taramno okna na thawrang tawgibane Ratan Kumar khakta nate socialist ta thajaba mioi na party sta sanglakpa matam da matam pumpagi wana taram lo okane atopa pau amadana lupa lising ni fu yauba senkau huran bi krabi podon bi ima amada LMG na lupa lising mari tengbang kre like minded group LMG Manipur na awana tarba sing da tengbang pi pagi makha sa tharapa oina ngasi singjamai bazar da lafo yun bi laisang them ong bi Kamla Devi sahi humpu manga sura bagi perform dagi masakang daba mauna amana lafoi leipa laksinaraga lafoi yolibi singjamai laisang them leikai dagi Kamla Devi Mapuroiba El Motilan Singilo Palising Nifu Yauba Senkau Uran Bikre Masak Sukangau Dre and Kamna Powdam Bagi video for this Amobada Tamoi Kai Kiba like minded group Manipurge Taumi Singda Singjamai Katil Satuna Kodaki Weba Tengbang Lupalising Mari Mating Pankre Aina LMG Publicity Secretary Rakesh Navremna Press the Thoruk Paserolamana Aire Nasiki Tengbang Kongset Asida LMG Advisor Weba Wang Kimsa Semsaina Lucingke Kongset Secretary SOJIT amdi member salam chawbal wangsu sarbyake LMG ki secretary SOJIT na phangdoki beda lamdam asi ke kethel khudingmak huran mana sok sarabane marmaduna mana masing jon batukan phamli pamyam na section bio drug addict na sau saraba lamdam ni thokaning da batawdo kya su tholo payai haina su phangdoke makha tarakpa atoppa housing heki mamang da phangkiba pau amada Manipur da nongna American Baron case kontragani thoi amaga thengna khre nongna thengna ki ba American case kontragani thoi asi tharaga Hausik Manipur gi apunba Omicron positive oiba masing kuntraga mapan yaukre makhataba details ngai manase aribida content singa sigi mar oiba pau khara asiba pau damjariba Manipur local news YouTube channel mati Facebook page asidagi yengbiri bu punaba pathaga sari channel lesson atamta kanarabadi subscribe to be dribesna subscribe to be rolena like and share to so ka bi gnu punaba po amakhana thaga sari